Ram Rajya ni hairiba India da Manipur yaodre. Meekap meeraokhol shing yengduna leibagi mahutta athubada irang loishinnaba hotnabiyu haina Khwairamband ima Keithel Joint Coordinating Committee ge co-convenor ima Huirem Binodini na Prime Minister Narendra Modi ge pukning chingshillakli. Manipur da hauzik thokliba irang asigi matangda Khwairamband ima Keithel Joint Coordinating Committee KIKJCC na sinduna ngasi Manipur Press Club da pangthokpa paugi mifam amada wafam ase mahakna phongdokhibane. Paugi mifamaduda ima Huirem Binodini na makatan hai. Koki narco terrorist singna Manipur da landaduna lamdam asigi miyam asuki matik otle. Saram chanchatpa kuki terrorist singna menungsi leitana miyoi kya leptana hatle. Kuki terrorist singna chatharakliba mihad mipun sing asi yengduna sum leirabade lokrabi amadi mama mapa kaina kraba machagi masing kaya ama hengalakini. Pumnamagasi Prime Minister Narendra Modi gi Ram Rajya ni hainariba India gi phiban nungda leiriba Manipur da thokle haiba khangna yengduna leibagi mahutta saram chachatpa kuki narco terrorist sing athubada takthokpiyo. Ram Rajya oina Manipur gi miyam tangdu leitana hinghanbiyu haina makna makha taki. हम तो दर्द है, दिल में बहुत दर्द है, क्योंकि वो बिछड़े हुए बेटा, बिछड़े हुए इनका हस्बैंड, आदमी, बेटी, सबको देखकर हम खाना भी नहीं खाया। ये देखो हमारे दिल में क्या रहते हैं, सिर्फ दुख दर्द रहते हैं हमारे दिल में। आपका दर्द नहीं है, आपके दिल में दर्द नहीं है। ये अगर इंसानियत हो तो आप थोड़ा सोच समझ के काम लीजिएगा। जल्द ही जल्द हमारा लड़ाई इसको खत्म कीजिए, इन लोगों को भगा दीजिए, इन लोगों को मिटा दीजिए, क्योंकि वो लोग तो वो इंसानियत नहीं है। Nakalamaromda India ge fiban nungda leiba state ama oina Manipur mai chakliba se athubada muthatnaba honabiyu natrabadi tungi yumbirel sing kannaba ima singna siwa changba khangdana khongjang changsinaba sem saduna leire haina Khwairamband ima Keithel Joint Coordinating Committee ge Convenor ima laishram memana phongdorokle Khwairamband ima Keithel Joint Coordinating Committee na sinduna pangthokiba mifamaduda ima laishram memana makhatana hai Manipur gi irang asina maram oiraga misi mina kaya thokliba sida mama oibi kaya kham thengna awa chai thengnang lei Manipur asi India gi fiban nungda leiba state amani haibadu kaubidana Prime Minister Narendra Modi na kari tauba yagadage haibadu mideng changlaga irang asigi waroishin purakpiyo Amaromda irang asigi manungchana kuki singna tabada nuaitaba akampet ngangduna social media da thagalakliba sigi paukhum maitai nupi singna piroisi kuki nupi singi thak mathakta maitai nupi singna napigane kuki nupi singi thakta maitai nupi singna kumtharaga matau tamgadaba nate madugi makhut khunai asida leiriba nupi angang ahal laman naha sing amata oina punsinduna kanglon kaina changsilakba kuki sing matau karamna takthoksigge haibaduda oina mayon sinsi oirakliba fiba masida chingmi tami singi Punfam oiriba ima Keithel da Manipur lengak pairiba MLA Minister Singh Laktuna makhoigi chapchaba firep mayam da khanghallu haina so makna makhata na phongdoki ngasi state si da thoiba Manipur gi state si thoiba sa Bharat ki phiban da ba state ne haiba sa amuktang khandhabiraga Bharat amagi mafam si da kaire iba toire iba sa aina mapu amoina aina sip ama oina Bharat ki Pradhan Mantri amoina kari tauba yabage haibado athuba matanda miyang changaga masi solve taubiyu hairiba pot sida karigumba state government amadi India government tarak targadi mama oibi kayana aikhoina kari tauba yai siraga si changaga changang isa sing sidringai da mama isa maya mama sinjala tung yumbireng kaya sidringai da mama oibi aikhoina mang tharaga chap chana thengna bagi tayari amasu leire haibache wafam je ngasi thamjage